Hello ma'am, ngasisu RR Prajeni amna nungairaba film ama puduna lakde. Hariba film asing mamingna Sattar. Hariba film asi 2025 da release tawkiba supernatural horror thriller da based toba film amani. Film asigi IMDb rating na 10 gi manungda 5.1 gi rating phangi. Film asigi panbiaba maru oiba character khara gi maming pallabada piya gi saktam langlibi asina Enya Geraldine, Lily gi saktam langlibi asina Niken Anjani. Daring saktam langliba sina Bigo G Bastian ni daring na marup oriba Tio gi saktam langliba sina Doni Alamsia aduga college asigi lecture so oriba Sento gi saktam langliba sina Rockman Rosadi rigumba aina film asigi wari paring sing asi pathok charpa matamda soikiba lankiba yarubasu mayamna ngakpiyu amadi aigi channel asida nongna changakpa subscribe tawdriba yarubadi mayamna nungsibiduna subscribe amamtang toksanbiramo channel asisu 100k subscriber yawdrobani mayamgi support tagi 100k subscriber du amuktangdi yahulasi adudi mayam matam mangandabida film asigi asengma wari rom doina mai onselasi Film sigi hobo sinda yamna maming chatpa Darwin kauba photographer mabu aikhoidu holai makse Jakarta hariba mafam adudagini aduga Darwin gi yamna maru oiba ma hairagadi makna photo kapa matamda digital camera sinabagi mota analog hariba camera makhal asibu sinarami matam asida Darwin na maki marup kharada photography gi maramda wari lirami ikoina single photo ma kapa matamda yamna section na amadi emotional ga loinana kapi Hariba sin asi sense tawduna mathangi senda Darwin hariba nupa asina maki marup kharaga phamina duna leibadu aikhoida holai maki marup sing adugi mamingna Tio Reza Abi amadi maki girlfriend oriba Piani numit asisu Darwin gi marup Tio hariba nupa asigi luhongba numit oirami Darwin na maki marup sing asi matam kuina unarudaraba matungda ngasi amu unaribani asumna makhoi marup mayam ama punduna leiminari matam asida Darwin da maki atopa marup sing aduna makhoi gi haukhirba wari sing adu linara ami marup Darwin nakse college ki matam dadi yamna ngawrak taine nahangna koirikhiba nupi mayam aduna kadaida chakre makhoi sing ado hojikti loina mangkhrabo masi taba matamda Darwin gi girlfriend Pia asina Darwin da question kya ama hangami karino nakki marup sing asina hariba wa sing ase achumba ngaktara masida Darwin na maki girlfriend Pia da asum naira ami aikhogi marup sing ado yu yamna ngawre maram asina makhoina pangangda nganglibani maduda ka hena khajangano asumna hainaraba matungda makhoi ani du mayumda hannabagi damakta gari edu da kakhanarami matam masida Darwin di yu ka hena ngawbana maram orga ma gari edu tholamde madugi mohotta Piana gari edu oina thauduna lami asumna Piana maki boyfriend Darwin asibu sena duna lambi da car du thauduna asum lakpa matamda khangawdana angangma masugi dress set pi nupi ama makhoi gi car asi mamangda chensalami Piasu car adu control tawba ngamawdabadagi nupi edu takhaiduna chatkhirami masi uba matamda Pia du yamna pakhalami aduga maki car adu khamduna nupi edu kanano haiduna yenge haiduna car adu makhada kumthage tawba matamda Darwin na Pia asibu khamduna car asidagi kumthalamde aduga Darwin na Pia da asum nairami karigumba aikhoina nupi asigi manakta kumduna nupi asibu yengseluba tarabadi awuba mina aikhoibu soidana maki phakhragani maram asina ibani mafam asi thadokduna yamna thuna chatkibane hena phagani sumna hairakpa sida Pia su pakhatpoi kariboy Darwin na haiba du yarami maudigi makhoini nupi edu karisu hanna yengamdabida makhoigi car adu thoduna adumak chatkhirami sinasi sense tawduna mathangi numita Darwin asibu college ki function amada kaurami karigidamakta kauribano haibagi maramdi makhoigi college asigi ariba jaga kayama photo kaphanabagi damakta kauboirami maramdi makhoigi college asigi auditorium madu numit kharani gi matungda amuk nauna renovation tawduna semjangadubagi orami masigi in charge oina puraga semjangaduriba misak asina Darwin gi mapana oirami masigi matungda Darwin su makhoigi function asigi mari leinana space kayama pirami mahaki space adu loriba matungda auditorium gi jaga kayama mahangna photo kayama kapami asumna Darwin na photo sing adu asum kapapka matamda mahaki masada karigumamdi phawrami masigi matungda Darwin na makhoigi college asigi mi mayam asigi group photo ama kapnabagi damakta makhoi mayam adu loina lephalami maudugi Darwin na mahaki camera adu thangatuna photo adu kapa matamda mi mayam adugi marakta angangba dress set pi nupi man leptuna leiba adu mahangna urami maudagi mahangna camera adu satlauna thangdaduna yenguba matamdadi mahangna hojikta ukiba nupi edu makhoi myangi marakta yaramde Darwin na hojikta camera da ukiba nupi edu makhoina karna thomamba nupi eduga chap manarami asigumba mangonda angakpa thodok kya ama thokpa sina maram orga mahaki masadu yamna pakhalami adumoinamak mahangna upai ma natraga upai ma tawduna makhoi gi group photo adu lawkhirami mahangna group photo adu lawba matamda mahak kitangdi nungai khiramde maramdi mahangna photo adu hek kapa matamda mahaki camera adu da karinguma mangan khara chang khirami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯐꯣꯇꯣ ꯑꯗꯨ ꯆꯥꯝꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐꯣꯇꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯠ ꯈꯔ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯒꯤ ꯃꯅꯥꯛꯇ ꯄꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗ ꯗꯥꯔꯋꯤꯟꯅ ꯄꯤꯌꯥ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯉꯔꯥꯡꯅꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯁꯨ ꯀꯥꯎꯊꯣꯛꯄ ꯈꯔ ꯇꯝꯃꯨ ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯂꯩꯔꯛꯈꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯑꯗꯨ ꯐꯖꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯑꯁꯤꯗꯗꯤ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦꯗ ꯃꯁꯤꯗ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯄꯤꯗꯨꯅ ꯎꯠꯂꯝꯃꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯔꯋꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯈꯔꯗꯤ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦꯅ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯥꯔꯋꯤꯟꯒꯤ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯗꯥꯔꯋꯤꯟꯅ ꯄꯥꯈꯠꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯉꯥꯟ ꯈꯔ ꯆꯪꯈꯤꯕꯗꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯋꯥꯎꯅ ꯇꯥꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯥꯔꯋꯤꯟꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯁꯥꯐꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯁꯣꯝꯗꯅ ꯄꯤꯌꯥꯅ ꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯍꯦꯗꯐꯣꯟ ꯍꯥꯞꯆꯟꯗꯨꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯔꯋꯤꯟꯒꯤ ꯐꯣꯇꯣ ꯆꯥꯝꯐꯝꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯍꯧꯕ ꯃꯈꯣꯟ ꯈꯔ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯌꯥ ꯑꯗꯨꯁꯨ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯐꯣꯇꯣ ꯆꯥꯝꯐꯝꯒꯤ ꯔꯨꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯆꯪꯈꯤꯔꯝꯃꯤ ꯄꯤꯌꯥꯅ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯊꯟꯇ ꯂꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯔꯋꯤꯟꯅ ꯆꯥꯝꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯕꯥꯊꯇꯕ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯄꯤꯌꯥꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯕꯥꯊꯇꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯥꯊꯇꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯥꯡꯂꯕ ꯁꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯌꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯤꯌꯥ ꯑꯗꯨ ꯔꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯊꯣꯛꯄ ꯉꯝꯃꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯊꯇꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠ ꯊꯤꯟꯇꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯕꯥꯊꯇꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯌꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯂꯣꯏꯅ ꯎꯕꯅꯤ ꯍꯥꯏꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯔꯋꯤꯟ ꯑꯗꯨꯁꯨ ꯄꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯤꯌꯥ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯌꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯥꯔꯋꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯅꯥꯛꯇ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯥꯝꯊꯣꯛꯄ ꯐꯣꯇꯣ ꯑꯗꯨꯗꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯏ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯃ ꯅꯨꯃꯤꯗꯥꯡ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇ ꯊꯤꯖꯤꯜꯂꯨꯁꯤ ꯑꯁꯨꯝꯅ ꯄꯤꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯔꯋꯤꯟ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟ ꯑꯃꯗꯤ ꯄꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟꯠꯒ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦꯅ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥ ꯑꯃꯗꯤ ꯗꯥꯔꯋꯤꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯔꯦꯖꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠꯒꯤ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯈꯤꯇꯪ ꯁꯥꯐꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯌꯥꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯔꯥꯡꯅꯕ ꯑꯗꯨ ꯀꯣꯛꯑꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥ ꯑꯗꯨ ꯁꯦꯟꯊꯣꯠ ꯀꯧꯕ ꯑꯣꯖꯥ ꯑꯃꯒꯤ ꯂꯦꯛꯆꯔ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯊꯣꯠ ꯍꯥꯏꯔꯤꯕ ꯂꯦꯛꯆꯔ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯁꯤꯕꯒꯤ ꯑꯉꯛꯄ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯗ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯗꯨ ꯇꯥꯕ ꯌꯥꯎꯏ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯥꯅꯔꯨꯕꯒꯤ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯁꯨ ꯑꯁꯦꯡꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯣꯇꯣ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯀꯦꯃꯦꯔꯥꯗꯒꯤ ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯃꯧꯗ ꯇꯥꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯂꯥꯏꯠꯒꯨꯝꯕ ꯆꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯗꯨ ꯄꯣꯂꯥꯔꯣꯏꯗ ꯀꯦꯃꯦꯔꯥꯗ ꯑꯣꯏꯅ ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯃꯧꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯁꯦꯡꯕ ꯊꯋꯥꯏꯒꯤ ꯁꯛꯇꯝꯅꯤ ꯑꯁꯨꯝꯅ ꯂꯦꯛꯆꯔ ꯀꯌꯥ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯦꯛꯆꯔ ꯀ꯭ꯂꯥꯁ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗꯅ ꯗꯥꯔꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯔꯋꯤꯟꯅ ꯃꯃꯥꯡꯗ
ꯀꯣꯂꯦꯖꯇ ꯀꯥꯞꯈꯤꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨ ꯆꯥꯝꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯐꯣꯇꯣ ꯑꯗꯨꯗ ꯂꯦꯡꯉꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯤꯌꯥ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯊꯝꯃꯝꯕ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯑꯃ ꯈꯤꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯣꯜ ꯂꯥꯛꯂꯤꯕ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯀꯛꯇꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯥ ꯑꯗꯨ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯕ ꯄꯤꯌꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯁꯤꯕ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯥꯗ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥ ꯑꯃꯗꯤ ꯗꯥꯔꯋꯤꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯦꯟꯊꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟꯊꯣꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯗꯥꯔꯋꯤꯟꯅ ꯆꯥꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯁꯦꯟꯊꯣꯠꯇ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯟꯊꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯐꯣꯇꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯒꯤ ꯐꯣꯇꯣꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃ ꯄꯤꯕ ꯂꯥꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯃꯍꯦꯛꯇꯗꯤ ꯑꯣꯏꯔꯝꯁꯅꯨ, ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯐꯣꯇꯣ ꯁꯨꯠ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯁꯨꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤ ꯂꯣꯏꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯗꯥꯔꯋꯤꯟꯅ ꯀꯥ ꯑꯁꯤꯒꯤ ꯃꯩꯁꯤꯡ ꯑꯁꯤ ꯊꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯆ ꯑꯗꯨ ꯊꯤꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯁ꯭ꯋꯤꯆ ꯑꯗꯨ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯤꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯅ ꯀꯥꯔꯅ ꯊꯣꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯠ ꯑꯁꯤ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯠ ꯑꯁꯤ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯔꯋꯤꯟ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯆꯦꯛ ꯇꯧꯊꯣꯛꯑꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯋꯦꯠ ꯑꯗꯨ ꯆꯦꯛ ꯇꯧꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯦꯠ ꯑꯣꯜꯂꯤꯕ ꯅꯔꯁ ꯑꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯔꯁ ꯑꯗꯨꯅ ꯗꯥꯔꯋꯤꯟ ꯑꯁꯤꯕꯨ ꯋꯦꯠ ꯑꯣꯟꯅꯕ ꯃꯦꯆꯤꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯥꯔꯋꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯅꯍꯥꯛꯁꯦ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯈꯔ ꯑꯁꯤ ꯐꯖꯅ ꯆꯥꯎ, ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯌꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯛꯆꯔ ꯈꯔꯒꯤ ꯃꯔꯝꯗ ꯍꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯅꯁꯨ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯥꯔꯋꯤꯟꯗꯤ ꯇꯤꯌꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯗ ꯇꯤꯌꯣꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯜꯂꯛꯑꯝꯃꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯤꯌꯥꯅ ꯉꯁꯥꯏ ꯗꯥꯔꯋꯤꯟꯅꯁꯨ ꯂꯥꯛꯈꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯗꯥꯔꯋꯤꯟꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯄꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯑꯁꯤꯕꯨ ꯐꯣꯇꯣ ꯑꯃ ꯀꯥꯞꯇꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯁꯤ ꯍꯦꯛ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯄꯣꯂꯥꯔꯣꯏꯗ ꯀꯦꯃꯦꯔꯥ ꯑꯁꯤꯗꯒꯤ ꯐꯣꯇꯣ ꯑꯃ ꯊꯣꯔꯛꯑꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯄꯤꯌꯥꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯑꯁꯤꯗ ꯊꯥꯔꯤꯕ ꯆꯤꯌꯥꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯣꯇꯣ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯐꯝꯂꯤꯕ ꯆꯤꯌꯥꯔ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯆꯤꯌꯥꯔ ꯑꯁꯤꯗ ꯐꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯜꯗ ꯊꯦꯠꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯌꯨꯅꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯕꯤ ꯑꯃꯗꯤ ꯔꯦꯖꯥ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯜ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯑꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯜ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯣꯝꯗ ꯔꯦꯖꯥ ꯑꯃꯁꯨꯡ ꯑꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ, ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯇꯤꯌꯣꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯤꯌꯣꯒꯤ ꯌꯨꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯥꯔꯋꯤꯟ ꯑꯗꯨ ꯇꯤꯌꯣꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐꯣꯇꯣ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯝꯂꯣꯝꯗꯅ ꯄꯤꯌꯥꯅ
Darwinꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ Darwin ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃ ꯑꯣꯏꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ Darwinꯒ ꯀꯥꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯁꯨ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗ ꯇꯣꯏꯅ ꯎꯔꯤꯕ ꯑꯃꯗꯤ ꯇꯝꯅꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯤꯝ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ Darwinꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ Darwinꯅ ꯍꯧꯖꯤꯛ ꯐꯪꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯤꯑꯣ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯁꯤꯗ Darwinꯅ ꯇꯤꯑꯣꯗ ꯅꯍꯥꯛ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯇꯤꯑꯣ ꯑꯗꯨ Darwinꯗ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯕꯤꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯋꯥꯡꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯣꯡꯊꯗꯨꯅ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯦꯛ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ Darwin ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤ Darwinꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯤꯌꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥ ꯑꯃꯗꯤ Darwin ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅꯔꯝꯃꯤ ꯃꯁꯤꯗ Darwinꯅ ꯄꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯁꯤꯗ ꯄꯤꯌꯥꯅ Darwinꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ Darwinꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯌꯥꯅ ꯉꯁꯥꯏ Darwinꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯐꯣꯇꯣ ꯑꯗꯨ Darwinꯗ ꯄꯨꯊꯣꯔꯛꯇꯨꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯅ Darwinꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯅꯍꯥꯛꯀ ꯀꯥꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯝꯅꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯇꯤꯑꯣ ꯔꯦꯖꯥ ꯑꯃꯗꯤ ꯑꯕꯤ ꯃꯈꯣꯏ ꯑꯍꯨꯝꯒꯁꯨ ꯅꯨꯄꯤ ꯑꯁꯤꯒ ꯀꯔꯤ ꯀꯅꯦꯛꯁꯟ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯒꯗꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ Darwin ꯑꯗꯨꯁꯨ ꯄꯤꯌꯥꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯅ ꯂꯤꯂꯤ ꯍꯥꯏꯅ ꯀꯧꯏ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅꯗꯤ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ Darwinꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯄꯥꯝꯃꯝꯗꯦ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯂꯤꯂꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯛꯅꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯪꯊꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯤꯂꯤꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯈꯨꯝꯀꯠꯄꯤꯔꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯈꯤ ꯑꯩꯅ ꯂꯤꯂꯤꯗ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯃ ꯀꯣꯂꯦꯖꯀꯤ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯥꯞꯄꯤꯈꯤꯕ ꯐꯣꯇꯣ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯛꯁꯟꯅꯔꯛꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯧꯔꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕꯁꯨ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯅ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯈꯝꯕꯟ ꯀꯌꯥꯁꯨ ꯆꯥꯎꯖꯈꯤ ꯑꯗꯨꯒ ꯂꯤꯂꯤꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯦꯅꯥꯂꯣꯛ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯃꯈꯜ ꯑꯁꯤ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯈꯤ ꯃꯁꯤꯗ ꯄꯤꯌꯥꯅ ꯑꯃꯨꯛ Darwinꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯅꯍꯥꯛꯅꯗꯤ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ ꯃꯁꯤꯗ Darwin ꯑꯃꯨꯛ ꯄꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯂꯤꯂꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯍꯩꯅꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯥꯏꯅꯈꯤꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯐꯥꯎꯕ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯍꯟꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯑꯁꯤ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯂꯤꯂꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯒ Darwinꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛ ꯃꯊꯟꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯔꯤꯕ ꯖꯥꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯂꯤꯕ ꯖꯥꯂꯥ ꯑꯁꯤꯗ ꯄꯤꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ Darwin ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗ ꯅꯥ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ Darwinꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯄꯤꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ Darwin ꯑꯁꯤꯕꯨ ꯔꯨꯝꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯇꯨꯝꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤ ꯍꯥꯏꯕ ꯀꯦꯃꯦꯔꯥ ꯑꯗꯨꯅꯤ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯐꯣꯇꯣ ꯑꯃ ꯀꯥꯞꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯌꯥ ꯑꯗꯨ Darwinꯅ ꯇꯝꯃꯝꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯌꯥꯅ ꯂꯤꯂꯤ ꯌꯥꯎꯕ ꯐꯣꯇꯣ ꯑꯗꯨ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯤꯂꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯤꯌꯥꯗ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯤꯌꯥꯅ ꯂꯤꯂꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯌꯥꯅ ꯂꯤꯂꯤꯅ ꯂꯩꯔꯝꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯤꯔꯝꯃꯤ
tumna Piana yamna kana thijanba sina maram oraga Lily gi hostel adu su phangami mafam asdagi mahakna Lily gi mayum adu kadai dagi no haiba adu su khangami somda yumlomdana Darwin adu maki ngaksama amadi maki lengbana adu adum yamna kana naduna lerami matang asida Pia adusu yum asida halami matam asida Piana Darwin da Lily gi lefam adu khange haiduna hairami odigi makhoi ani adu mafam adu satnabaginamakta sem saduna lerami Mit asigi numidangda Darwin amadi Pia makhoi ani adu car ma tongduna lina leiriba jaga adu tamna laami makhoi anina gari ase sum thoduna lakpa matamda Darwin na Lily gi thawai adu lambida phamduna leiba adu urami duga Lily gi thawai aduna Darwin na thawriba car adu maikaida mangonda tanarakba adu su mangna urami asumna thawai aduna tanarakpa si uba matamda Darwin adu su khangbadagi maki gari adu brake pharami masdagi Pia adu su tumambadagi haugalami maudigi Pia na Darwin da kaidorge haiduna mamai adu leisilaktuna ngami matang asida Piana phamliba car gi rawsigi mapandagi Lily hariba nupi sigi thawai asina Darwin da chepthaduna munne ngami Masi uba matamda Darwin adu yamna pakhatpadgi maki car adu yamna kanna full speed ta thoduna chatkirami tanja asida Lily thawai aduna makhoina thoriba car asigi mamangdoina chongkhalaktuna tongduna lekhirami maram asdagi Darwin adu mangna thoriba car adu yamna thuna brake pharami dubu mangonda thokliba uriba mayam asi Piana di amta uba nate aduga Pia dasu mangna amta takthomde ngehak leirba matungda Darwin amadi Pia makhoi ani adu hotel amadi yaurami maudigi makhoi ani adu hotel adu de leirami matam asida Piana Darwin da asumna hairami na nakhoi college adu da satuna yunu sariba misak aduda Pia gi maramda hangbani adubu mahakti Pia gi maramda karimta hairamda bida satki maudigi aina nakhoi college aduda ai isa itanta Pia gi maramda kyarakhana thijanbani aina thijanba aduna maram oraga Pia adu nakhoi college adu digi tanthokki bene haibasi aina khangwangami asumna wari sanaba loreba matungda Pia adusu mahaki masadu fresh oina bagidamakta washroom da irujaba changkhirami adugo Darwin na phamungda changduna tungkhirami matang asida Lily hariba nupi adugi thawai aduna Darwin na tumiba phamung asigi mathakta kakhalaktunna Darwin gi masa mathak asida phamami aduga Lina Darwin gi mangak samaduda pairaami maudigi Darwin adusu ikhang khangduna mikap thorami hariba matam asida Lily gi thawai adusu mangkhirami Odigi Darwin na khalami maduti hojik mahangna ukhiba sing adu mahaki mamangda ubane haina matang asida Pia su Darwin gi manakta changami maramdi Darwin na laukhibagi makhon adu tabagi damakta changa ibani odigi Pia na Polaroid camera adu paiduna mafam asida leiba jaga sing asi camera adu na kapami matang asida Pia na Lily haribu nupi adu Polaroid camera asig mating digi urami Lily adu camera asig mating digi mahaki manakta asum naksalami sumna Lily na akibigi mawngda asum mahaki manakta naksalakpasi uba matamda Pia adu amokke na pakhalami maudigi Pia adu mamai mami ichotchotpa makhei bathroom gi jaga amadigi makeup thorami asengma makidi ngasai digi tawriba mayam asi Pia gi mamita loina uba haibadi mahaki mamangda uba oirami mathangi nimita Pia amadi Darwin makhoi ani adu Lily hariba nupi adu na leiba khungang adu yaurami maudigi makhoi ani na khul asida sum changpa matamda nupi ma makhoi na thengnarami maudigi makhoi ani na nupi asida Lily hariba nupi adu gi lefam adu karaidano aduga mahaki mayum asina karaidano haiduna hangami matang asida nupi masa asina poraiba maki masanupa asina Darwin asida yamna akibagi mongda hanjana yengami masi uba matamda makhoi ani su inga ngaksarami ngahak lerba matungda Darwin amadi Pia makhoi ani adu Lily gi mayum adude yorami aduga Darwin amadi Pia makhoi ani na Lily gi mama sari haribu nupi sibu unarami tamasida sari na makhoi ani da asomna hairami aigi chanupi adudi wabadigi maki room aduda adum tumduna leirabani nupi si wai si taba matamda Darwin amadi Pia makhoi ani si yamna ngami maramdi makhoina Lily gi maramda tarkhiba mayam adu Lily haribu nupi adudi ngasidikina chai kyagi mamangdigi sikre haina tabani aduga sari haribu nupi asina asumna mo haira ami aigi chanupi Lily asina mahaki marupsing asi mafam asida lakani haiba se engondadi takthokteine aduga sarina asumna sohaira ami khoini mapanda leptuna leiragano yumasigi manungda chango aduga yumasigi manungda phajana phamulaw aidi thaba amata chatluge yamna kuiro oi minute manga muktani nakhoi ngairamo masigi matungda Darwin amadi Pia makhoi ani su yumasigi manungda changduna phamduna leirami matam asida makhoigi yumasigi akoibada phi katpu mayam ama loina saithoktuna leibadu makhoini na urami masida sinatra yumasida atopa makhangi powder kya amasu saithoktuna leirami aduga makhoigi yumasidagi yamna hainadaba manam amasu thorami maudigi di Lily amadi Darwin makhoini na makhoigi mafam sida saithoiba phi katpu asigi kongol liduna asum changa ami asumna makhoini na asum changpa sina maram orga Lily gi room adu yaura ami
matam asida Lily hariba nupi aduna mahakki phamungda hiptuna leiba adu Darwin amadi Pia makhoinina urami Maudagi Darwinna Lilygi phamung mana asida changtuna Lily asiba hokdokke haiduna tawrami hariba matam asida Lilygi mama sari asisu ikhang khangduna yum asida halami aduga Lilygi room asida changami singmamakidi phamung asida tumduna leiba ase Lilygi saru polang olaba asiba hakchangni Maudagi sarina Darwin amadi Pia makhoini sibu mapanda puthoroktuna phamalami aduga mahakna wari liba horami Aigi sanupi Lily sikraba matungda aise yum asida naitom taduna ithanta lehorabani sanupi gi asibak changadubu aina lebak manungda phumjanduna mangankhiba du pamde matang asida Pia amadi Darwin makhoini da thokpa thodok asigi matang dasu sari hariba nupi asida loina tamami sanupi Lily gi thawai asina aikhoini gi tungda queen inaduna yamba matamda aikhoini da adum tamna duna leire maram asina nasanupi gi asibak changi saru polang asi phamung asida asumna adum thamagano nahangna asumna tawba tarbadi Lily gi thawai nasu santi oina leiraroi Koina Lilygi saru polang asida mahakki tokpham tokpa mathauksing adu tawraba matungda koina mahakki saru polang asi lebak manungda phumjankiba tarabadi mahakki thawai asina ingna chikna leikidoribani hangna ngasidigina asuk sanglaba matam asida nasanupigi asibak chang asigi saru polang asi ka asida thamba asina marum orga mahakki thawai asina santi oidre rigumana hangna mahakki mathong mangamsing asi phajana pangthokkiba tarabadi mahak santi oina chatkidoribani Masing matungda Darwin amadi Pia makhoi ani edu yum asing mapanda thoroktuna phamduna leirami hairiba matam asida makhoigi khungang asigi nupa ama makhoi ani gi manakta laami aduga asumna hairami Lily hariba nupi macha asi mahakki graduation adu ngasidigina chahi 5 gi mamangda complete oina loisalaba matungda ma khungang asida mo halakibani masina tanglibadi sari hariba Lily gi mama asina mahakki machanupi Lily gi asibak chang asi ngasidigina chahi 5 gi mamangdagi ka manung asida thamai aibani aduga nupa asina asumna swaira Mahakna college tagi halaba matungda mahakki ka manungda changkhraga mahakki ka gi thong adu mahakna su lonsanki haina stai tamadudagi mahak karimta sada thaktabida adum leikhi haina stai masiguma mayam asina maram orga Lily hariba nupi adu yamna aruba leina ama nakhi na adu narakpa aduna maram orga mahak mathwai nuai tabadigi yum mathaktagi chongthaduna mahak macha mathanta society tawduna sijaki maram asina Lily gi thawai asina santi oidaba asina maram orga asumna tamnakhiba mali Lily hariba nupi asi mafam asina leiriba sari kobo nupi asi gidi amata poksabi machanupini mahakki machanupi Lily asina sikraba matungda mahakki mama sari asidi ngasi phawbada mahakki wakhalon asi angaubi amagum wakhan choiraga leirabani matam aduda aikhoigi khungi mi mayam amana Lilygi asibak chang adubu mathong mangam pangthoknabagi damakta phumjanaba haiduna mahakki mama asida haiba matamda mahakki mama sari asina yakhide Ulasigi mi mayamna yamna kana honaduna Lilygi asibak chang asibu yungda phumjankinaba haiduna tawba matamda sari hariba nupi asina aikhoi mayamgi mamangda makhutta thang ama paira tholaga asumna hairakhi karigumana khoina aigi sanupi asibu lebak manungda phumjankiba tarabadi aisu thang asina ithanta chinjanjadura chigani masigumba sarigi angaubu mawng mato asi aikhoigi kunja mayam asina uba matamda mahakki machanupi edu karigumba aikhoina phumjankiba tarabadi mahaksu masa mathanta suicide tawraga sijakiba yai haina khanbadigi mahakki machanupigi asibak chang adu aikhoina ngasi phawba phumdabida lakpani masigumba mayam asina marum orga machanupigi asibak chang adu machanupigi room aduda thamkibani Hojikti matam kuina thamakpa asina maram orga machanupigi asibak chang adusu saru polang olabani masigumba wari mayam asi tarba matungda Pia amadi Darwin makhoi anina Lilygi mama sari asida yamna kana haijaduna machanupi Lily asigi mathongmong pangthoknabagi damakta sem saduna tawrami asigi matungda Darwin amadi Pia makhoi anina kana honaduna Lilygi asibak chang asibu leinungda phumjanduna mahakki mathongmong amadu phajana pangthokmi tamasida Lilygi thawai asina Darwin nakanda phamduna leiba adusu aikhoina ui sumna Lilygi mathongmong amasi pangthokpa loiraba matungda Pia amadi Darwin makhoi ani adusu mayumda halami duga Darwin di photo shoot ama tawnabagi damakta amuk chatkirami Pia di yum asida mathanta lehorami hairuba matam asida makhoigi rek adugi mathakta leiba camera aduna macha mathanta photo ama kapkhirami udugi Pia na camera adugi manakta changchenduna camera adu check taruba matamdadi camera asigi manungda samthoktriba negative oiba rims kya ama yauduna leirami udugi Pia na negative reels sing adu photo champhanggi room aduda poroktuna madubu chamthoknabagi damakta yamna kana honaduna leirami somda atopa nakalamromdana Darwin adusu mahak photo shoot kya ama tawduna leirami matam asida Darwin na mahakna photo kapkadariba model nupi edu uba matamda mahak yamna pakhalami udugi Darwin na model nupi eduda mahakna seliba dress adu amukta change tawiyu haiduna hairami adubu model nupi eduna aidi dress asi change tawba pamde dress asida adumak photo kapiyu haiduna hairami maram asidagi Darwin su upai leitabadagi photo adu kapkhirami somdana Pia aduna mahakna ngasai chamkiba photo adu chamba loirami matam asida photo asida mahakna Lilygi thawai adu urami photo sing adu adum yengpa matamda Lilygi thawai aduna makhoigi rek ki maike adu chatkhiba adu mahakna urami
ꯃꯗꯨꯒꯤ ꯄꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯆꯥꯝꯊꯣꯛꯇ꯭ꯔꯤꯕ ꯅꯦꯒꯦꯇꯤꯚ ꯔꯤꯜꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯤꯌꯥꯅ ꯍꯥꯏꯔꯤꯕ ꯅꯦꯒꯦꯇꯤꯚ ꯔꯤꯜꯁꯁꯤꯡ ꯑꯗꯨꯁꯨ ꯐꯣꯇꯣ ꯆꯥꯝꯐꯝꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯗꯤꯚꯦꯂꯞ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯥꯔꯋꯤꯟꯅ ꯃꯣꯗꯦꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯗꯨꯝ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯣꯗꯦꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯤꯂꯤ ꯑꯣꯏꯅ ꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯔꯋꯤꯟ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯅꯤꯡꯂꯤ ꯃꯗꯨꯗꯤ ꯂꯤꯂꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯍꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯗꯥꯔꯋꯤꯟ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯑꯕ ꯃꯇꯨꯡꯗ ꯂꯤꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯤꯞ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄꯗꯒꯤ ꯂꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯤꯌꯥ ꯂꯥꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯥ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯤꯌꯥꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯟꯖꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯛꯂꯥꯡ ꯑꯁꯤꯗ ꯅꯞꯄꯤꯕ ꯀꯩꯔꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯣꯕꯦ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯩꯔꯥꯛ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥꯗꯒꯤ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯔꯣꯝꯗ ꯑꯣꯟꯊꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯃꯑꯣꯡꯗ ꯀꯩꯔꯥꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯗꯥꯔꯋꯤꯟ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯁꯤꯟ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯗꯨꯒꯤ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯗꯥꯔꯋꯤꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯔꯋꯤꯟ ꯑꯁꯤꯕꯨ ꯋꯥꯡꯂꯕ ꯀꯩꯔꯥꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯔꯋꯤꯟ ꯑꯗꯨꯁꯨ ꯃꯈꯥ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯋꯥꯡꯕ ꯃꯐꯝꯗꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯁꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯕꯨ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯗꯥꯔꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯅ ꯗꯥꯔꯋꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯗꯥꯔꯋꯤꯟ ꯑꯁꯤꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯤꯅ ꯗꯥꯔꯋꯤꯟ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯂꯤ ꯑꯃꯗꯤ ꯗꯥꯔꯋꯤꯟ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯂꯤꯂꯤꯅ ꯗꯥꯔꯋꯤꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯗꯥꯔꯋꯤꯟꯅ ꯂꯤꯂꯤ ꯑꯁꯤꯗ ꯐꯅꯌꯥꯝ ꯊꯤꯅ ꯉꯥꯡꯉ ꯐꯥꯎꯕꯗ ꯂꯤꯂꯤ ꯑꯗꯨꯅ ꯗꯥꯔꯋꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕ ꯑꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯣꯡꯃ ꯑꯕꯤ, ꯇꯤꯌꯣ ꯑꯃꯗꯤ ꯔꯦꯖꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯤꯂꯤꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯥꯟꯁ ꯇꯧꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯂꯤꯂꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯂꯤꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯂꯤ, ꯅꯍꯥꯛ ꯗꯥꯔꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯇꯞ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯤꯅ ꯁꯥꯎꯕꯗꯒꯤ ꯇꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯂꯤꯂꯤ ꯑꯁꯤꯕꯨ ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯣꯠ ꯅꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤ ꯑꯗꯨꯁꯨ ꯃꯍꯥꯛ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯤꯂꯤꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯥꯔꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯂꯤꯂꯤꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯌꯣꯅ ꯗꯥꯔꯋꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯈꯜꯂꯒ ꯂꯩꯔꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯑꯣꯏꯅ ꯐꯣꯇꯣ ꯀꯥꯞꯁꯜꯂꯛꯎ꯫ ꯑꯩꯉꯣꯟꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯤꯂꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛꯃꯦꯟ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯟꯅꯔꯤꯕ ꯑꯗꯨ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥꯅꯁꯨ ꯂꯤꯂꯤ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯨ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯥꯔꯋꯤꯟꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯤꯂꯤꯒꯤ ꯃꯐꯝꯗ ꯅꯠꯇꯕ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯂꯤꯕꯗꯨꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯥꯔꯋꯤꯟꯅ ꯂꯤꯂꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯤꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯤꯗ ꯃꯍꯥꯛꯅ ꯂꯤꯂꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯂꯤꯂꯤꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯅ ꯀꯥꯞꯈꯤꯕ ꯂꯤꯂꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯗꯥꯔꯋꯤꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯗꯥꯔꯋꯤꯟꯒꯤ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯂꯤꯂꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ
college asida mahakna nattabili chatpa amadi phattaba thabak kaya ama tawi haibagidamak Lily asibu college asidagi tanthokirami duga university professor asina Lily da asumna so haikirami gumana hangna masigi maramda hek haidorokpa tarabadi aina paribo photo asi nahak uredana photo asi aina social media da thadokjuna nahak ki kai khumna badu loina mangangani paramasina nahak masigi maramda wa amta ngangakpa yaroi nahak mafam asi tharokjuna chatkiba asina nahak ki khwaidi phabo oigani moinamak university professor nupa asisu photo asi uba matamda mahak ki masada akiba kayamdi pokcharami dubu yamna ngakiba thawdo amaga hairagadi Lina sikraba matungda Lily gi thawai aduna Darwin mapa asisu aduma hatokhiba oirami aduga masigi matungda Lily gi mafamda yamna nungaitaba thawdo ama thokhiba hairagadi angna college adudigi tanthoroklaba matungda Lily du wakhan yamna nungaitana thamoi sokna lenduna leirami Lily haribu nupi asi isam chamba satri amanate mahakse college asigi scholarship phangbi lairiklesu yamna haibi aduga college ama hektada mahaki free seat phangba satri amasu oirami duga mahaki pamjaba mahaki dream masina yamna phawba folk dancer ama oiba asisu mahaki pamjabani adum oinamak mahaki pamjaba ningjaba mayam adu Darwin amadi mahaki marup sing aduna maram oiraga mahaki life asi pungmang mangan bi khirami hariba sin asi change tawtuna hojik present gi sin asida ulami hariba matam asida Darwin adu hospital gi bed amadagi gyan taduna hogalami matam asida pia adusu mahaki nakanda phamduna leirami duga piana ngasai mahangna akonbada samakhiba photo sing adu Darwin gi manakta poroktuna Darwin gi mamang asida loina thadarami hariba photo sing asi tasengnamak Lily hariba nupi asi thawai asina piyagi mafam asida yaholibani aduga photo sing asisu atai karimta oiramde igina tai chadaba photo kyama mahak amadi mahak marup sing adu namkiba photo sing adu oiduna leirami masi uba matamda Darwin adudi yamna ngami aduga Darwin adusu mahak masadu khara pharakpa asina maram orga mahak hospital asidagi discharge tawmi Darwin na yumda yaroba matungda mahaki Polaroid camera aduna mahaki yum asigi ka mayam asi loina photo kapami ga mahakna Lily asibu yamna kana kaurami matam asidadi mahakna kapiba photo mayam asida Lily gi thawai ado amata taramde ramasdagi Darwin aduna yamna sauna mahaki camera adu laimai aduna langthorami tamasida camera aduna ikhang khangdana masa mathanta Darwin gi maike asida photo kapsalami photo asida ekhoina uba phangi madudi Darwin gi lengban aduda Lily hariba nupi adugi thawai aduna naptuna tongaga leiba adusu ekhoina uba phangi asumna Lily gi thawai asina Darwin gi lengban aduda adumak naptuna leiba asina maram oraga Darwin na photo kapa matamda atai mafamda Lily gi thawai asi uba phangdribani masigi matungda Darwin gi ngaksam amadi mahaki lengban adu yamna kana narakpadagi hospital da check tongnabagidamakta laami matam asida Darwin na mahaki weight adu onnabagidamakta weight machine da kakhatpa matamda mahaki weight adu hanadagi double times lumduna leirami si uba matamda Darwin gi weight oliba nurse nupi adudi yamna ngami tamasida Darwin gi ngaksam amadi mahaki soldier adusu yamna kana naba hinkalami karigidamakta naribano haibagi maramdi Lily gi thawai aduna Darwin gi ngaksam amadi mahaki lengban aduda adumak tongduna leibagini masina takningliba si Lily gi thawai asina Darwin gi mafamdagi kaidongnungda lapthoktuna chatloi haibani asumna Lily na Darwin gi lengban asida tongduna Darwin asibu mahaki control makhada thamami asing matungda Lily na Darwin asibu wanglaba yum asigi thongna amagi mapada puduna laami aduga Darwin asibu thongna asi thugaiduna yum asigi wanglaba mathak asidagi thadaraami mahangna makhada tarakpa matamda thongnaugi akaiba mingjen machet mayam aduna mahaki masasing adu yamna thina soami masigi matungda Lily gi thawai asina Darwin asibu pukhi amagi mapanda poroktuna pukhi sida thadaduna hatoami hariba sin asi change tawduna mathangi sinda yunu samadi mahaki atopa ojasing aduga makhogi atopa satra kayama auditorium aduda phamjuna leiba adu aikhoina uba phangi hojikti makhogi auditorium adu mapung phana nauna semtokpa loirabanina mafam asida makhogi atopa ojasing amadi atopa miyoi kayama laktuna yengsanba laklibani digi mamangi matamda makhoina mafam asibu renovation tawnaba honaba matamda Darwin na kakhiba ariba photo mayam adu famasibu yengsanba laiba achau sang mayam asigi mamangda slide show kapthoktuna yenghan gaiduna tawrami adum oinamak Darwin na kakhiba photo sing adu piana change tawthoktuna atopa photo kayama oina slide show kapthorami jik mafam asida slide show kapthorakliba photo mayam asi atai karinta natte Lily gi mafamda Darwin amadi mahaki marup sing asina natabli chatuna kapkhiba photo sing adu oirami hojikti mafam asida leiriba mi mayam chhatra mayam amadi achau sang mayam asigi mamangda Lily hariba nupi asina college asidigi matau krama chatkiba aduga mahakna matau krama sikiba haiba adu loina khangami duga hariba thodok sing asi school asigi principal amadi yamna maru oiba professor oiriba Yunus hariba nupa asina losanabo honai haiba sisu loina khangami
ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯁꯤꯟ ꯑꯃꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯗꯥꯔꯋꯤꯟ ꯑꯁꯤ ꯂꯤꯂꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯥꯔꯋꯤꯟ ꯑꯁꯤ ꯁꯤꯗꯕꯤꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯗꯥꯔꯋꯤꯟ ꯑꯁꯤ ꯉꯥꯎꯗꯨꯅ ꯑꯉꯥꯎꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯍꯥꯛ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯂꯤꯅ ꯗꯥꯔꯋꯤꯟ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯃꯝꯃꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯗꯥꯔꯋꯤꯟꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯑꯗꯨꯃꯛ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯗꯥꯔꯋꯤꯟꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯀꯌꯥ ꯑꯃꯁꯨ ꯊꯦꯠꯂꯝꯃꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯗꯥꯔꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯅꯕꯁꯨ ꯍꯣꯠꯅꯖꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯒꯤ ꯃꯅꯥꯛꯇ ꯄꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯗꯥꯔꯋꯤꯟ ꯑꯁꯤꯕꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯤꯌꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯊꯣꯡ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯃꯤꯡꯁꯦꯟ ꯑꯁꯤꯗ ꯇꯥꯔꯤꯕ ꯗꯥꯔꯋꯤꯟꯒꯤ ꯃꯃꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯗꯥꯔꯋꯤꯟꯒꯤ ꯂꯦꯡꯕꯥꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯋꯤꯟꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅꯁꯨ ꯊꯝꯃꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯂꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯤ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇꯅꯤ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯤꯂꯤꯒꯤ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤꯗꯤ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯅꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯗꯥꯔꯋꯤꯟꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯂꯥꯞꯊꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯁꯠꯇꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ